China da miyoi tara hatkibadagi anti covid protest ki khongjang kangkhalak Xi Jinping Mapham Louthokadabani Haina Dabi Toukhre China da COVID-19 nauna paksana sandorokpadagi Chinese government na thamkiba akanba athingba marakta haukiba sagolsel numitta urumki da building ama mai chakpagi thokdokta miyoi tara sikhiba duga mapan na sogapan nangkiba thokdoktagi Miyamna anti covid protest ki khongjang hena kansin na changsin khre China ki president Xi Jinping Mapham thadokadabani Haina Dabi Toukhre social media da viral oirakiba video amada protester singna Communist Party step Xi Jinping step down in lockdown in Jinjia Haina slogan kaya laukhe thokdoktuga mari lainana China ki police singna protester kaya ama detain tawduna police ki gari da haptuna pukhe social media da thagalakiba video aduda urumki street ta yamlaba miyam aduna anti covid policy gi mayokta slogan kaya su laukhe haukiba sagolsel numita capital northwest region capital urumki da residential building ama mai chakpagi thokdokta miyoi tara sikhiba duga mapan na sokhiba thokdoktuge matungdagi anti covid protest ki khongjang changsilakiba nei protester sing aduna thokdok adu thokraba matungda haujik sathariba covid ki athingba kaya lauthoktu lockdown loisingadaba nei covid laksinaba lockdown thamkiba duna maram oiraga laibak thiba thokdok adu thokhiba nei thokdoktuna emergency worker sing da kaiba kaya pi ki haina phongdokhe adubu urumki authority singi maikidagi protester sing aduna maral siriba adu yamna kanna yaningdaba phongdokhe building aduda barricade sing yaugdai maram aduna mai chaklakpa matam aduda resident sing aduna khudakta mafam adudagi thokpa ngamkhidaba nei panba yabade Jinjiang region da paksana covid laichat sandorokpadagi Chinese authority gi maikidagi athingba adu thamkhiba nei athingba adu gi manung channa urumki region da numit chamani gi khwaidagi sangna lockdown da thamkhiba nei Chinese authority na zero covid strategy ama oina paksana lockdown thambaga loinena yumthong khuding changduna miyam covid test tawbage thabak sathare haukiba irai numit khaktada China da covid ki anoba positive case lising kunthra ga mari chamapan ga supna mapan thengna khe masigi mamang sagolsel numitana covid ki positive lising kunthra ga mathoi thengna khi hai re social media da thadorokhiba video aduda miyamna Chinese national anthem sing sakpa ukhe loinana lockdown Louthokadabani Haina Dabi Toukhre covid laksinanabani haiduna miyoi khudingmak yumdagi mapan thogandana thamba adu yaningde haina phongdokhe marakasida urumki police na haukiba numitta aran batonga kaya sandoktuna social media da post thagalakhibaga mari lainana detain toukhre nupi aduna thagalakhiba video aduda urumki gi mai chakpagi thogdoktuda siba amasung sokpagi masing ka hena haijili haibagi maralda police na detain toukhiba nei protest adu hena pak saukthoroktuna Shanghai region da su yamlaba miyoi kaya na paksana protest sathakhe anti protest ki khongjang adu laksinaba police na miyoi kaya phagatpagi thabak su sathare Beijing amasung Nanjing University da su yamlaba mahiroi kaya na protest tawbagi khongjang chathakhe laibak adu ki global hub amasu oiriba khwaidagi chawba city Shanghai da sathakiba protest adu de yamlaba miyamna candle light sing paibaga loinana victim sing adu ge mafam da laikadkhe protester sing aduna khongjang adugi manung channa Xi Jinping Mapham Louthokadabani Communist Party Mapham Louthokadabani Haina laukhiba kholawasi mamangda amukta thokidriba thawong amanei protester singna BBC da phongdokhibagi matungina de asigumba makhalge slogan laubasi masina hanbani haire North Korea gi pandam de malem gi khwaidagi mapangal kanba nuclear force ki mapu oibane North Korea lusingba Kim Jong Un na magi laiwa ki aroiba pandam de malem gi khwaidagi hena sakti leiba nuclear force adugi mapu oibani haikhre North Korea gi khwaidagi chawba ballistic missile adu handak pangthokibada yawba military officer mayam adubu phamthon pikhibaga loinana wafam asi mahakna laukthokibani haina ngahan nongmaijing numitta state media da haikhe laiwa ka sigi anoba hawangsong 17 intercontinental ballistic missile ICBL ge changyang ama lusingba kimna yengsinki amasung nuclear khulaising US ki nuclear gi kihanba sing adu mayok nagani haina irai numita wasakhiba matung wafam asi laukthokiba nei nuclear force adu sagat pase state asige dignity amasung sovereignty amasung miyambu thajaningai oina ngakthoknabagi damaktani amasung masigi aroiba pandam madude malemgi khwaidagi powerful oiba strategic force chahi cha asida mamangda amukta laikhidriba force adugi mapu oiba duni haina military officer sing adubu
ꯐꯝꯊꯣꯟ ꯄꯤꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯀꯤꯝꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯋꯥꯡꯁꯣꯡ 17 ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯋꯤꯄꯟ ꯑꯗꯨꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯑꯥꯔꯃꯤ ꯑꯗꯨ ꯁꯥꯒꯠꯅꯕꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨ ꯎꯠꯂꯦ ꯍꯥꯏꯈꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯍꯦꯗꯁꯤꯡ ꯍꯥꯞꯆꯤꯟꯅꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄꯒꯤ ꯂꯝꯗ ꯑꯉꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯃꯥꯡꯂꯣꯝꯗ ꯊꯥꯡꯕ ꯉꯝꯍꯜꯂꯦ ꯍꯥꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯅ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ